MLA Minister Singh yauna mioi listing kaya na English sing ani subna amagi June taranipan de lai khidraba thau bi taranipan gi mafamda haikat lekat tamkhre lamdam asigi isu singbu loisinbu gi mahuta vote bank ki politics tawduna laire hana UCM gi president na state government bu maral si kre Khetna ba pumnamak thadok lamnaga Manipur gi apun magi saktam kannana na bahona ba mathau tai haina amuko gi president na furup khuri mak lusim sing na apun tawkrai amasung social procedural amasung legal gi mi da sok ta yellow mi kannana ba gi alternative bill lam sem na bahona ri haina gai khang am phong rokrai Ma'am Kurumzari adom na yengbi de impact news ni ay okram somendro na hauzik pungja sipabu gi maru pausing miyam de pijari Observation Committee Amuko UCM na senduna taramanga suba the Great Zone Uprising Unity Day thoram ngasike ku pat pangthokre ningsing thoram da furup khaidana lamdam sigi sing tamda leiriba mafam khuding dagi miyoi kyan laktuna laisu katki ayuk angan mada yakairol sakturam amadi furup kaya gi laisol tinsol pangthokaba matung ningsing thoram haudoki thoram haudoklaba matung laikhidrab singi mafam dasu lamdam sigi sago naraklaba thang tagi sanaroi sina khubam gi matai de leptuna general selfie ki General Serut Pirab Matung Ningsing Thorom Adu Silib Lup Singi Lusing Singna Luchinduna Laikhidrab Singi Mitamda Laisukat Pahoki Laikhidrab Atau Bitaranipan gi Manungi Mui Singna Makoi Makoi Laikhidrab Masa Mapuro Singi Ayek Mitamda Laisukatuna Tengthaki Lunana Makoi Ningsing Jaki Ningsing Kubamada Home Minister Gaikangam Social Welfare Minister AK Mirabai Congress ki MLA Khara Lunana Opposition Party Leader Sing Sulaktuna Laikat Payauki Laisu katpa duda lamdama sida leiriba tongan civil society organization singi mioi sing mahiroi kaya loinana mioi sa kaya na saruk yaduna ikai khumna duda yauki Ngasigi sidi amna kanu toba numine khanje aduna khoju mafam jida mayam matung da zuba si dum mutana tawbo woi jasanoi khalle yam nungai bam phangje chakthok chaba leiteo sing dugi chakthok cha kai tai pawe Yamna pugning nungsiba haukiba thokdo kaya bu ningsangba intergeti gi wafam jidagi akoina kalhaura kan sida akoina sigumba akoigi ngasi makoigi singsida akoina moigi haikale ka tamjabasi phangjabasi akoigi damakti yamna moi laibak phabani haibaduni makoigi atma na makoigi hakchangna mafam sida yatari ba seluna lana thamhaning janingi government na chauba mieng changhan janingi aikoigi thamoi dasu makoina Kanbiram bagi damak iramdam khunai se ngasi de koi ningtam ne hingba phangle haina ai haijake Lepa leitana angang na ahal laman kaya amana kekrupata leiriba athaubi taraga nipangi laikhirba singi khubam masida laktuna leimana amamtang oirsu katlari hariba ningsing thon masiga mari leinana khubam masida lei kanna khubam masigi makha thang mamai keida miyamgi oiba achauba ningsing thorom amasu pangthokli awalan ningtamlan gi matungda Manipur gi ngamkhai singnarakpagi oiba achauba lan phamama oikiba Englishing aniga amagi the Great June Uprising Unity Day hariba numit amasung numit adu lei Ataubi tarani panbu malemna leiba makai adumak ningsing duna lehuragani camera person direct kalodena pogdam jari bai akoijam tompok impact news English sing ani subnama June gitang tarani Thaudo ko thawai na pontha oi khraba athaubi sengi mafamda miyam na haikat laikat tamlab tungda miyam gi oiba mifam am sapang thoki mifam da Manipur gi sing amadi tamda leiba civil society organization gi mihut Assam Kasar Nagaland More yauna mafam kya da lakwa miyoi sa kya na saruk ya ki mafam adu mari leinana Observation Committee ki chairman su oiba UCM gi president Elangbam Johnson na union government lamdamas gi sakho thaurang gi mingda lamdamas da puna khundaminer ba furup sing bu tokhai tan ba yab scheme project am ta pakat pa yaroi lamdamas gi akpun magi saktam da singnarak laklabadi miyoisa kaya na thawai thaba ki dana thengnagan hana fongdoki Elangbam Johnson na makha taraduna lamdamas gi hauzik oiba phibam asida miyam gi firep yamna luri union government gi maikai de lamdamas gi apun magi saktam territorial integrity da kaheloi haiba Thazab Piraklagasu Tankak Nine Lamdam Asida Puna Kundamina Duna Lady Miam Gimarakta Hanjin Miam da Pam the Tabak Torok Basina Miam da Ninganabam Oiri Nakalam Romda State Government Gimaiki Digisu Miam Gihulkangna Lamdamasigi issue sing the Tabak Tob Ngamdri Tawa Yaudri Lamdamasigi issue Singbu Loisinbagi Mahuta issue sing Asibu Hiana South Onduna Mikana Halaga Board Bank Sagan Bagi Fibam the Lady Fibamasi Tunkoin Lairabadi Lamdamasi the Juntaranipan dagi saruk sama hian ba kongjang kya lakhigan hana Johnson Ilangbum na section wa thamlaki
अखोइना खंगनब लेब पोर्टो कोहिमादगी प्रेस रिलीज अमा थोकलेबा सुमाइन तौदना इंडिया गवर्नमेंट गा कोई सुमाइना यानागदौरे सुमाइना सुम थोक लेरगदी अखोइ मणिपुर से शांति लेगद्रा बाउंड्री युमथंगनब लेबाक सिंगी लांजल लगाना सेम एनी स्ट्रक्चरल बॉडी हाइबदी मधु अखोइ याबा ngamoi habse भारत सरकार दा पॉइंट से तरंग ना अखोइ पीरगा अखोइ थंगरबनी हाइरिबो वाफम से सिदगे कोई यूसीएम अमुको अमदी मणिपुर मियाम हुना तंजा लाकादा कोई खोंफम अमबावा हंदना मसिदैसिदा कोई लेपगा लेगनी मसिदैसिदा कंप्रोमाइज तोगी वाफम लेरोय मसिगी फिबम सिदैसिदा हैक मधुगी तायोना बर थबक तौरागदी मतमदुदा इमाइबेल सिंह अहलमन सिंह प्रजा मियाम पुन्ना को कोई मधुदा अरुई भी थादना मधु थिंगननाबा लेबा पलोंगनाबा कोई पुन्ना होना मिनरसी Observation Committee के Vice Chairman अमदी अमुको की President ओरिबा Dr. Y Mani खुमन हाई लमदम असिद खुंदारिबा मैतै पांगल कुकी अमदी नागा फुरुप असिना लमदम असिग अपुनमगी सक्तमनी लमदम असिग यांगलेन सरुने लमदम असिद तंगदु लैताबा इंग तप अम पुरक हाइरबदी फुरुप असिग सिंग असिग लुसिंग सिंगना खेतनब पुंब थादोक्तुना नुंगसी चानन लैबा पाउ फाउदोकनबा पुन थबक तौमिनब लोइनना लमदम असिबु यैखाइ थिंगाइननब होनरक्लिबा हिरम पुंब खंगदोकपा अमदी मांगहननब होनब तंगाइ फदरी हाना डॉक्टर वाई मनी खुमन फोंदोकी अखोइ से यामना क्लोजली अखोइ एसोसिएट वाली आना तिकनबा फमिनबा चामिनबा पाउ होदोकनबा अखोइ याम वाली कॉमन पीपल सिंगबु मागी लेबा कम्युनिटी सिंगी लीडिंग ऑर्गेनाइजेशन मोना रिप्रेजेंट तौदना खुनाई की सोसाइटी की थबक तौरीबा लीडर सिंसे मसिगी लुप सिंसे अखोइ यामना नुंगसिनना अखोइ जे याम क्लोजली एसोसिएट तौबा ओरगदी अखोइ सोइदना अखोइ लौसिक फंगिबा नुंगाइतबा सोशल सिस्टम याम से यामना लाइन अखोइना मेन स्ट्रीम दा परपंग ngमनि हमसमा आइ अचौबाई की थादबनी ngasi ki thormad da saruk yakiba kuki inpi manipur gi home affairs ki chairman thangko sai haukipna kuki inpi manipur lamdam asig apun bagi saktam da thajai adu furup sengna punna leimina yaba mafam environment ama sem bagi tangai fadaba lei phongdoki dharma gi oiba khetna bana lamdam asig apun bagi saktam ka he loisi furup singi lusing ba singna asaubu thodang lauduna lamdam asi asumba amati afaba mai kai da punna hotna minasi haina thangko sai haukipna makha ta ki लुचिंग मखोइसु उतंग वारी सानरगा कोई पब्लिक सिंजे कमाइना लुचिंग बिसिरा हाबेजे हाइनाबा तानाबा मचंगेबा कुकी सिंना थोकु मतौगनी नागा सिंना थोकु मतौगनी अदुगी तमना लेरेबा मेतै सिंना थोकु मतौगनी अदु तोंगान ना वारी दु सानद्रबनिना मागी वखल रोदु मानद्रबनिना होरेंदे दुम क्लास चलेबा अदुना कमाइना लेमिन सिरा हाबेजे कोई खुद लेये अतोबा मयाम मपाने की लागा तो कमी ने कोई वो नोई स्माइल ले हो है ना नोटिस बोलता ईरेगा कोई वो थंबीरो है वो लेमिन ने कोई ना शी स्माइल ले रही थी कोई पीसफुली नुशी चादर लेमिन ने बनी आगे नहीं है वैसे कोई ने सी में कोई ने लेके बता आपने Observation Committee की मियंग मखादा केक्रुपाता ब्लड डोनेशन थौरम अमसु पांगथोखी केम अदुदा मणिपुर की तोंगान मफमदगी लाखो मियोय सानी हेनबना ईपी की थौरम अदु जेनिम्स अमदी रिम्स की इम्यूनो हेमाटोलॉजी एंड ब्लड ट्रांसफ्यूजन डिपार्टमेंट की डॉक्टर अमदी नर्स सिंह की मतेंग लोइनना पांगथोखी बने A tribute to the martyrs of 18 June 2001 Blood for All Races have a team that Tarataruk Suba Nomogi Oiba Blood Donation Camp Amasu Voluntary Health Unit Committee VHUC RIMS Hospital Nasindura Immunohematology and Blood Transfusion IHBT Blood Bank RIMS Tak Ngasi Pangthokre VHUC na Hariba Camp Asi The Great Zone Uprising Amadi VHUC ki Taramanga Suba Humanitarian Service Kamari Lena na Sin Kibane Puna Blood Unit Samsum na Mapan gi matakta tongan ba donor sing na dan tauki BSUC gi volunteer sing donor sing blood bank staff sing na Jun Taranipan English sing ani sumna amada thawai na ponta oi kharba sing de ikai kumra butuna minute ani 2 minutes leptuna laiki loina BSUC gi president Moirang Them Subhash Chandra na ngasi gi thoram da I yankairak dan taukrab couple ilangbom lokian amadi ilangbom ongbi Susila blood donor sing amadi Masida mateng pangbirapu punma makpu thagat pufongdoki Manipur laiba voluntary health unit committee na hangdokjaba dugumba negative people's friends haiba dugumba akoigi blood negative group singdagi oiba society ma semjaba sidai da Manipur laibiriba akoigi blood group negative oibiba singna akoida
ꯌꯥꯎꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯄꯤꯄꯜꯁꯤꯡꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯥꯡꯖꯔꯤꯕ ꯁꯤꯒꯨꯝꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯃꯤꯡ ꯆꯟꯁꯤꯟꯕꯤꯗꯨꯅ ꯑꯃꯗꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯁꯤꯟꯕꯤꯗꯨꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯗ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ 19ꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯉꯁꯤ MPP ꯌꯨꯠ ꯐ꯭ꯔꯟꯠꯅ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ MPP ꯌꯨꯠ ꯐ꯭ꯔꯟꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯎꯅꯝ ꯈꯥꯕꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯆꯠꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MPP ꯌꯨꯠ ꯐ꯭ꯔꯟꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯎꯅꯝ ꯈꯥꯕꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯝꯈꯩ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯖꯨꯟ 19ꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯄ ꯑꯁꯤꯅ ꯃꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤꯗꯃꯛ ꯈꯟꯖꯕ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Manipur indigenous people ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯀꯟꯒꯦ ꯍꯥꯏꯗꯨꯅ MPP ꯊꯣꯛꯈꯤꯕꯅꯤ ꯕꯦꯡꯀꯣꯛꯀꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯍꯧ ꯑꯃ ꯂꯥꯛꯄꯗꯒꯤ ꯖꯨꯟ 18ꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯂꯩꯈꯤꯗꯕꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯑꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯌꯥꯝꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯉꯁꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯅꯦꯅ ꯂꯥꯛꯄꯁꯤꯗ MPP ꯌꯨꯠ ꯐ꯭ꯔꯟꯠꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ India government amadi NASIAN IM की मरकता सानहरिबा शांतिगी वारी असे था अनि अहुमगी मनुंगदि लोइसिल्लगनि हाना NASIAN IM की किलोन्सर RS राइसिंग न फोंदोखरे वाफम असे हौखिबा जुन 13 ओकिंग टाउन हॉल उखुलदा पांगथोकिबा नोमुगी ओइबा पब्लिक मीटिंग अमदा फोंदोखिबने माकना मखा तारादुना इकोनॉमी अमदी मैन पावर दा मिपान तांगदबा नगागी अनौबा इरा अमा हौरगनि फोंदोखि लोइनना अटल बिहारी वाजपेयी न प्राइम मिनिस्टर ओइरिङै मतमदा सीजफेयर लैनरखिबा अदु BJP की मोदी गवर्नमेंट लाखलबा मतम असिददि मतम कुइन NASIAN IM ना होनजरकपदु महै यालगनि हानसु फोंदोखि Deputy Chief Minister Gaikhang amna social procedural amasung legal gi miyangda soktaba yelomi kannanaba alternative bill ama semnanaba hotnari hana fongdokre ngasi kerku pata pangthokliba June 19 gi ningsing numitta laikhidraba athobi 19 gi mafamda laisu katuna ikai khunaba utpa lakpada paumi singda wafam asi fongdokhibane Paumi Singda Gaikhang amna makha taraduna center na yelomi kanan na bill adu yadrabanina yelomi kanan ba aina yaba law ma semgani hana Union Home Minister da appraisal thagat kre fongdokhi ngasigi June 19 gi ningsing numit asiga marilene na Gaikhang amna integrity da sok ke tobo khongthang ama hek lakpada integrity ngak pai bisa ekoi pumnamaki ithau ne hana amuk nawhong na ningsing lakli Amaromda JSLPS की कन्वेनर ओरंबा रतन की मथक पुलिस ने सिरब मराल से हंदु वादन मियाम हरुकलिबा असिगी मतांगदा हंगबा वाहंगी पाउकुम ओइना गायखंग अमना मदु आयन की थबकनी आयन की मतुंग इना तौगदबा थबकनी हाना खुमलमकी अखोइगुम्बा माइनॉरिटी ओइबा माइक्रोस्कोपिक ओइबा 1% फाउ फादबा पॉपुलेशन से कमाइना जो खकदगे हाइबगी इंटेंशन लोयना अखोई आइन अमा लेनिंगी मदु आइन दो लेननबेदमक्ता अखोई अखंग अहि तानजरगा लैरिबा सिविल सोसाइटी मयामा इंक्लूडिंग अखोगी मरु ओइना ILP JCILP फंगदे सिंग तमना लैरिबा सिविल सोसाइटी मयामा तानजरगा अखंग अहि तानजरगा अखोई मदु अमुक पुथोक्सनबा थौरांग जगे हादना प्रपोजल थंबिखि मदुगे लाइन दा अखोई सरकार संसिनगे खली संसिन Lok Sabha की मेंबर डॉक्टर P वेणुगोपाल ने लुचिंगबा पार्लियामेंटरी स्टैंडिंग कमिटी इंग्लिशिंग अनि तरामंग तरा तरुकी मिहोय तरानी थोने साब टीम अमा ngasi अहानमगी ओइना इम्फाल दा थुंगलखरे कमिटी असि की चेयरपर्सन डॉक्टर P वेणुगोपाल दी हायंग पार्लियामेंटरी स्टैंडिंग कमिटी की लेमहौरिबा म्यूट सिंगल ओइना इम्फाल दा थुंगलगदौरी हारिबा टीम असना लाक्लिबा निंगथौकाब निमित की अयुक पुंग 3 ताब मतमदगी हौना इम्फाल इस की मनुंगदा इंडिया गवर्नमेंट की मिनिस्ट्री ऑफ रूरल डेवलपमेंट ड्रिंकिंग वाटर एंड सैनिटेशन एंड पंचायती राज की मखादा पाइखतलिबा प्रोजेक्ट सिंग मफम दा कमिटी की मेंबर सिंग सत्तुना येंगसिनगदौरी मदुगी मतुंग तारकपा पुंग 10 ताब मतमदा मणिपुर की चीफ सेक्रेटरी मदी तोंगा तोंगा डिपार्टमेंट की ऑफिसर सिंग लोइना मिनिस्ट्री असि की मखादा पाइखतलिबा स्कीम सिंग की मतंगदा खनन नैनगदौरी हारिबा मिफम अदु लोयरबा मतुंग कोहिमा सतखिबगी लंबीदा सेनापति डिस्ट्रिक्ट की 4000 ग्राम पंचायत मदी डिस्ट्रिक्ट लेवल ऑफिसर सिंगा मिनिस्ट्री असि की मखादा पाइखलिबा स्कीम क्या की मतंगदा खनन नैनगनि हाना इंपैक्ट न्यूज न फंग पाव मन हाइरी
Tha asigi tang taranithoi amasung tarahumdoida Allahabad BJP ki National Executive Mifam pangthokraba matung State Executive Mifam lakliba tang kulhumdoida Manipur ki in-charge ki thawpuriba Prahlad Singh Patel yauna pangthoklagan hana BJP Manipur Pradesh ki President Khetrimem Babanandan phongdorokli National Executive Mifam yawraba matung ngasi paumi kharaga party office ta unabada mahakna phongdokkibada handak pangthok kadoriba mifam asigi matung anoba state executive member ama khallaba matung party ki ayab lauraga anoba state ki thawpuga sing tha asigi tang kunmanga fawgi manungda lauthok lagani handak all political party ki team amana union home minister unaruba matungda chief minister ibobina political parties sing the piki bathazab adu thabak oina onthoraktri adum oina mak BJP ki senior leader karaga mak masamaka khanaraba matungda ILP sanahana ba hotna bada BJP Manipur Pradesh kari tabu yabagi haibadu yengsili party manungdagi akhanna team ama sem lab matung singamadi tamda lairiba civil society organization singa unaduna khanaraba matung kari ahem mateng pangsin ba yabagi haibadu yeng laga athu tab paikhat kani hana president phongdoki State Executive Meeting si lagliba tang kulumdoigi June party office da pangthokani si meeting se pangthokpa loiraga State Executive members khalagani Chief Minister ga phaminarba matungda logiba decision matungda akoida hojipokda state government gi ILP gi matangda karigomta akoida khangalapa leitri BJP gi oinadi akoina aigi senior leader singa tanaraga BJP gi manungdagi team mama semaga thuna madu formal oina koi lakthoga team mama semaga civil society mayam si unabagi koi thorang loy Social Development Organization Singjame Mayang Bumlekai na sinduna handaka Manipur Board amadi CBS in lower class 10 amadi 12 ki parikyada first division da pass tawr kraba mahiroi okpagi thoram amanga se pangthokre ngasi ke thoram aduda law revenue forest amadi environment minister I Hemachandra ward number 17 ki councillor Laisangthem Lokeshwar member Singtham Prem Kumar yauna mioi kya na saruk yaki ngasi ke thoram adu mari lenana puna mahiroi kulhumdoida asam khudol tamdana pungning thawatki thoram adu saruk yaki ba minister I Hemachandra na mahiroi amu mafung faba mioi ama ohen bada mama pa oibe sing gi yamna saw thodang lei loinana mahiroi singna pung sangna hotnaduna afal mioi ama oina da hotna waina minister na phongdoki mama mapa sing du so ko na salam to boda ka lei ngasi icha sing gi moi gi laibak ta moi na hoda jabudugi moi na phangjabu du su phangjabani akoi anam sing na keno phangakko mata na moi gi encouragement pibidna poi cham chamba certificate ama oilga su lebak mayam wang da puthoga मंत्री एमएलए कौदना काउंसिलर कौदना वार्ड मेंबर कौदना लेकाई अहलमन मयाम कौदगा नखोइबा कोइना सदा आशीर्वाद पीरिबा मसिदा एनकरेजमेंट पीरिबा से तुंगा नखोइना होजिक फरिबसिदगिसु अमुकेना फरागा अखोगी मिंचत पोरओ हाइबदुगी मदुगी मंगोल आशीर्वाद नि Kanglai Park Students Association KSA के Secretary Konsam Vidyanandana English Singani Taramangada MPS in Aloba Assistant Engineer Manager Civil and Electrical Examination da Kalakraba Andaman and Nicobar Island agi ER Dinesh Kumar na Maki Thavak adu surrender tawzare haduna Department of Personnel and Administrative Reforms da Aiba Sirul Thazil level Fawbada Lenga Kasina Kwangthangam to Paikalakta si Libak Tibani and Fongdorokli Ngasi Sagarot leba Mahiroi Lubasi office the Paumi Sing Unabada Vidyanandana Makataraduna Dinesh Kumar ga case se karak Yelomi gi hak ki matang da wari sanar ba matung Dinesh na Yelomi gi hak mat bahawna de haduna masana yana thabak adu surrender tawki bani hari Laiba department sina mioi amana masana miyam gi lamdam sigi Yelomi sing gi damakta khalla ganda resignation letter tawra phawda anuba selection list ama thoktuna Yelomi sing sakum kannana hotna ning da bhaimse masi yam laibak tibani masina hene sautok irang khongjang ama sanction lamna mokona bebiki mahutta atuba matamda habidi mangani phawgi manungda resignation letter submit tawkhaba mi si lokthokla kanda atoba mi ama ngasi makha tabada leiriba mi do selection tawrakanda anuba list ama thoktragadi hene kan ma khongjang sanction nanamgi damakta kese ge pere hene sesele Laklibitang kun gi ayupung tarama thoitaba matamda singjamai thongkhong begabati lekai de leiba UYO public ground da JCLPS ki convener oirma Komdram Ratanda Manipur government sirib marala du mayakta miyam gi mifama pangthok lagani hana joint action committee against the announcement of wanted JCLPS leader Komdram Ratan and on implementation of ILPS singjamai wang man sinduna pangthok lagani hana zero lamada khangalakli Cookie Students Organization sinduna MPSC officer PhD awardee amadi handak sahi class 10 amadi 12 to pass taruk ba yauna tongan masak nai cookie furu ki mioi
kayada okpagi thoram ngasi pangthokre thoram adu Cookie Students Organization KSO General Headquarter madi KSO Imphal branch na sinduna Cookie inda pangthokibani thoram adu mari lenna Dr. Uthanda Humanity Award pidun ikai khumna utki matang soida break amalong jage Manipur amadi malem gi tongan ba I pau single loina na ekoi break te gyam na thun hanjarake impact news pu yeng ta du na labiyo FI tutorial for CVSC Kaishampar Hodam Lerak opposite Tidim Oil Pump. Admission open for second batch. 6 months foundation course for class 11 and 12 CVSC students. Class commences from 22nd June 2016. Hostel and transportation facilities available. Unique features of FI. Discussion period for every subject. Analysis of CVSC question patterns. Highly suggested study materials for examinations. Analysis of improvement of weaker students. Top faculties from reputed CVSC schools. Please come and join. Golden opportunity for BTech aspirant students and parents. Discussion and counseling on engineering courses and its prospects. First time in Manipur on 19 June 2016 at Classic Hotel Imphal at 10:30 am sharp. Experts from engineering colleges, engineering profession and social scientists will attend the program. Discussion on how to choose career stream college. Organized by Edu Valley Manipur and sponsored by Sri Venkateshwara College of Engineering and Technology, Chittoor, Andhra Pradesh and RR Institutions, Bangalore. For reservation and details, please contact Edu Valley Manipur Babupara. Contact number 87948 Admission open. 6 months foundation plus C8 course 11 Science and Humanities. Intact capacity 25 students per class. Class commences on Monday 20 June 2016. For details, contact Gurukul, Kaisamtong Hodam Lerak Maning, Airport Road, Imphal, in between 6 am to 9 am and 3:30 pm to 7:30 pm. ITC ki oja sing na foundation amadi revision course sing da subject sing bu macha khaina takpiba amadi mock test amadi test series kya na ai na ngasi pangliba sida yamna chawna mateng pa. My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. break matungda mayam bo man taram nokchari loina na bulletin sig makhatab pausing miyam na pijari khul masal manungda nungaina da laibadagi nongmai kapagi thodokta yamdrabada mi taret sokle thodoka sengarang numidang waram apung manga makhairum taba matamna Imphal jiribam road ki kaithel manbi dagi kilometer amarom chalaga saparmana police station ki manung chana laiba namthanjang village ta thokibani soklo mi sing adudi kg Puanthangam sahi kuntranipan apokpa gairilung kg makulan sahi kuntramanga apokpa kg kalung kg zengam rei sahi kuntrataruk apokpa gaithau rei kg pauzen sahi nipu apokpa lankalung kg makuga chai nipu mathoi apokpa laikhidraba pauzen lung gaikhaming sahi kulhumdoi apokpa ar lungairim amadi daikhot daigang khong sahi nipu humdoi apokpa laikhidraba tuombani Makogi manungda daigang khonde phubadagi sokhibani amadi atai sing aduna nongmaina panbadagi sokhibani makoi taret mak hauji rims ki emergency ward laikan aduna lairi panba yabadi khul manungda hanadagi sel haina thoi haibagi wahauda group ani thoktuna tharum thamna laikhrabani hari ngarang numijungum matung pung ahum makai tab matamda khul asigi ar zengmung ko mioi amada atopa group adugi mioi sing ne haiba kharana nongmaina kap ke tanarakpadagi Sienduna halaki hari tungda zengau lungna manak nakpata laiba police taktuna khulgi mioi kharaga amuk laki maduda double amadi single barrel nongmai paiba mioi karana leptana nongmai kapsilakpadagi hari mioi sing asi sokhibani hari JAC namthajangi chairman ke thangau lungna asugumba mara laiba mioi sing asi paliba government asina faduna serak pinana naba appeal tawrakli Thanglongge sibai police singsiga lobogronda khunja mayamduga puraga chale police ka yauna moida ekta moina nungmai se kapsalakuni police ti show haudre khunja tare se so hana chairman katangam secretary makudinang mogi party sina tawune khoida kaisu laitaba michamda moina nungmai na kapa haibsidi khra nungaite aduna mari lainawa authority na yengsanbiraga kapiba mi singdo matik chaba action lokhat piyo Imphal East amadi Chandel district anigi apunba school summary da Department of Relief and Disaster Management Government of Manipur National School Safety Program NSSP gi mai pak na pangthokre
Program asigi makhada Imphal East ki school sani amadi Chandel ki school sani da mahusagi oiba ambang ta thorok matamda ngakthokchana bagidamag school disaster management plan karam sem gadagi habag matangda training pi ki school sami da mock drill supangtho ki amadi Imphal East amadi Chandel district ki oza chamri pun oza chani panda school safety program ki matangda training pi ki Thasi ki hoki petang tara taruk ki pung taruk tab matamda akak na pau fangbadagi Bisnupur District Police Commando amadi taranthi suba Bihar Regiment na awangziri maning lekai da thibahum ki tabak sathakre thibahum badu da lekai asimak tagi KYKL ki overground worker laisram thoiba masagi sai kunmari surba mi phare mag Imphal West District laiba miyo kya dagi namduna sel khaib senaba misak ne haib khangba ngamle loina na farba miyo edo Nambol Police Station da sinak ki baga loina na makhata na wahang pahong ki tabak sathari Information and Public Relation Directorate ta matam sang sai kuntramanga rom thabak torom laba mutum tes mani na ikang khangudana ngarang numidang masagi anaba amanamaram oiduna laikidabada department asig director na luchingba directorate asig official singna minute ani 2 minute leptuna awaba fongdokre Thabak taki potha kada upatha ani khakta ngairaba Manipuri University ki VC Professor Nandakumar Sharma na English singani subna mapan gi December kuni thoida thokibu order magi matung ina Hauzik University asigi pion tara taruk launun bhona ribasi MHRD gi niyom gi mayok tane hana loinana khudakta lep kodabne hana desam gi chirol amana khangalakli The Cookie Students Organization KSO Technopol Block na asahi asigi April kulhum doida liana son karba Technopol subdivision gi kul tara ni thogi khunja chama yankhaida zinga yenthokre Chandel district ki manung chana leba Technopol subdivision headquarters ta pangthoki ba thoram amada khul tara ni thoida gi khangatlaba lairaba khunja chama yankhaida zinga singadu KSO gi members singna khusinaki yenthokliba zinga sing adu Technopol gi local MLA oriba Health Minister D Korung Thangna KSO gi kuthangda pirakibani hari Minister koi ki appeal to accept to biraga jingka si biraga Technopol block manungda 150 houses manungda su poorest of the poor koi select oraga 150 houses si Technopol block ta pijamne si akoi na pibung amne si akoi honorable minister Korung Thangna birakpane aduga si pibai mathakta akoi na mangonda haraba phongdok chari Naharo lamjing sang nalam sang tera khuraijam lerak sinduna ngasi tagyal lampak amadi pukri achaubugi akoi mafam singda u pambi sani rom thakre nalam sangna English sing ani sumna amada Manipuri ngamkai kaibi yaroi hana iramda masigi miyam na haunaru banai dana haurakiba yau aduda thawaina pontha pi kibadana tana aso open kya nang kraba athawi sing adugi mafamda ikai khumnaba utkibaga loinana malemasda munai dana lehorga da dumit asibu ning singbo oina ngasi nalam sangi thaupuri bamioi sen u pambi sing adu thakibani Jun try panda khoi legi draba jun try pan sibuning athau singi legi draba no sining sing jabo ina khoina usar pambi singi thajabani khoina thajari bisi community hall gi akoi ba masung field gi akoi ba pukhi mapan punna usar sani muk thajabani adubu director of environment na usar pibi pui damakta director of environment bu so khoina thagat chaba phongdok Lagli batang kuntaruk ki ayuk pung taruk makai tabu matamda kaisampat kangaba mimjau lairami community hall da Bharat Swabhiman and Patanjali Yog Samiti na sinduna International Yog Day gi palan thoram pangthok lagani haina chirol amada khangalakli Hauzik sanabugi pauda Manipur gi weightlifter S Mirabai Chanubu Rio Olympic Games ki dama khalakpada Manipur Weightlifting Association na yaipa mangol pirakli ngarang Indian Weightlifting Federation ki selection committee na Patiala da pangthok ki Olympic trial da S Mirabai Chanuna snatch ta kg marifumanga loinana clean and jerk ta kg sama sumna taret thangat paga loinana punna kg sama marifutara nithoi thangatuna national record thugai dan Olympic Games ki dama qualified oi ki bani Under 14 boys Imphal East District Suboto Mukherjee Football Tournament ki champion Lamlai High School na oikre ngasi Khoma Lampak Main Stadium da sana ki ba tournament asigi final da Lamlai High School na Covenant English School New Second Panjil ahum ama da mighty pi bangam ki champion oikre Lamlai High School ki Panjil ahum adu S Bronson NG Rakesh loinana L Bilina Mes ki tara humputra mathoi amasung humputra taret subu minute sing da san ki Department of Youth Affairs and Sports Manipur ki miyang makhada District Youth Affairs and Sports Imphal East na sindon sa tarak liba tournament asida district asigi tongan ba team tara mga na saruk yaki
Under 17 Boys Imphal East District Suboto Mukherjee Football Tournament ki match singda Yorbung High School, Emmanuel High School, Yangang Pokpi amadi Lamlai High School mai pakre ngase ayuk Kumalamba ki main stadium sana ki bahan match aduda Yorbung High School da Moirang Purel High School bu Panjil Ahum sino da mai thiba pi ki nungthil sana ki ba tournament asigani subu match tana Emmanuel English School Yangang Pokpi na yamna laksana Brighter English School bu Panjil Nipan Sinoda Mighty Bapi Kibakaloina Ahum Sub Match Tana Lamlai High School na Kaibi High School Bu Panjil Ani Sinoda Mighty Bapi Bangamki Department of Youth Affairs and Sports Manipur Gi Miyang Makada District Youth Affairs and Sports Imphal East na Sinduna Chatharak Tournament Asigi Hayeng Makatab Match Ani Sanaragani Kuntaruk Suba KS announcing Memorial Chess Tournament ki Mari Super Round Sanaba Loishin Kray Imphal College ki Multi-Purpose Hall da Satharak Tournament asagi Open Category da Top Seeded KS Sanjoy na Hanagi Champion Koireng Bu Mighty Bapi Bangamki KS Sanjoy Shakespeare amadi Sakri Tombi Hariba Sanaroi Ahum Masina point Mari Fanglaga Mangjil Thavaga Loinana Premjit na point Ahum Makai Fangduna Matung Inari Under 15 years ki category na Yais na amadi Nungsitoy Anina Champion Gidamak Tournament asigi aroiba round lamba taungargani Manipur Chess Association mi makada Kwakatel Chess Association sinduna satharak tournament asigi open category da rated player kulum yauna sanaroi humputaru saruk yaduna switch round taret sanabaga loina na under 15 category dana sanaroi kulum doina switch league round manga lamba taunari hayeng tha si taramari da pangthok haukiba tournament asigi manga sub round sanargani Matang aswada bulletin na se tension drinking mangway na headline zamo na tamjari. MLA Minister Singh Yao na miyoy lising kyan English nga nisub na amagi jun taranipan lay kidraba at hawbi taranipan ni mafamda haikat tamdun ikay kunabut kray. Lamdam masigi isu sing bulo sinbagi mo tabuhat banki politics daw na lay rehana UCM the President State Government baral si kray. Kena bupum na magtadok lam naga Manipur ki apun magi saktam kanina na bako na matau tay hay na amuko ki president na furuk kuding makilusin na apil daw kray. Amasung social procedural amasung legal gibi yang lesok kabagi alaw may kanina na bagi alternative bill na sen na bako na hay na gay kang amukong daw kray.